ngasisu mayamda channel asigi maikedi special article angtang mayamda share tawjage mayamna tabada hena nungaigadaba article amane na khanjai tuga mayamna tabiba loiraba matungda sujoi shoiduna mayamgi wakhalonda leba singdu comment box ta thambiramu haina Manipur top channel gi maikedi request tawjari adu mayam ngasi share tawjagaduri article asigi mamingsina drug lalonba singna press mangthorakpa haiba wafamsini mayam press haibasi democracy gi mari sumba yumbi ni haina singtha naribane press na lauriba thaudang singtha bada loiba nairoi lenga amasum miyam gi marakta thong ama oiduna mipung khudimakta I pau piri nungju nungsa khaidana kathokpa amaga loinana sen songliba singbu drug lalonba singna mangthorakpa leibak thibani satliba tha sigi nipan gi numiyungba matung pung ahum makhairom tabada Imphal East District Police ki ASP Jugesandra gi miyang makhada SDPO Ravi Kumar na lusingba police team amana Standard College Trorsingda press thab sticker napa I-20 car ama sek tawbada number 4 gram kunga ASP capsule nipuga taret amasum car adubu thorakiba Khergaon yumkhai makha lekai degi Muhammad Sher Khan Allies Azam Khan sei kuntra ganithoi amadi makna haidorak padegi khetri yang bi lekai degi number 4 gram kun ganithoi ga konana fagat kiba asigira asina taklibadi drug lalonba sing press ki maikum uptuna drug lalonba gi thabak sathare haibasini pharaba miyoi singa sidana tana atopa miyoi kyasu leiram khiba yari oiragliba phiba masi line lauba sumloi miyoi sing adu faba matamda police amasum press thab sticker kya yauramliba sinadi makhoi gi drug lalonba khutpu singnasu press ki sticker sizinaramba yari lon yadaba thabak tawbada line nanthokpa yananaba satharamliba thawong aduna press ki lamda thamoi sengna thabak tawjariba miyoi singdasu miyamna singnaba miyeng yenglakani loinana thajaba manglakpa yai kachin koya sin bathungna I pau khom luraba matung thuna yangna halaktuna pau phongnanaba hotnabada apan bakya su lakpa yari press na lauriba thaudang adu yengduna security force singna su khara makhai komthokpiduna media person singna mathau tawbada lairamba khudong sabadu manglakpa su yari singnabam yeng thamlaktuna media personnel singna mathau tawbada khudong sadaba kya mayok narakpa yai paumi singi apunba body ama oiriba all Manipur working journalist union asu asigumba thawong asi tungda satharaktanaba karigumba kharadi tawpham thui I pau khombada sizinariba press thaba gari khudingba drug puramba yai haiduna ngahak leitana check toroklabadi paumi singna mathau tawbada apan oirakani matam sana panthungpau yoba ngamlaktaba yai pau lauba khomba satpada apan ba thoklabadi miyamda matam sana amadi marik sumba pau piba ngamlaktaba yai media na mapangal kalibang makhai democracy su magul leiba hengalakadoribani golden triangle haina khangnariba malemgi drug khwaidigi yamna puthokliba Thailand Laos Myanmar ga naknarubana lamdamasida drug puthok pusin tawbigi sang nongmagi hengalakli laingakna war against drug lauthokuna akanba thabak paikhatlabasu ngasi phawba lakshin bangamdri drug lalonba lona yade haiba khanglabasu sendong sauna phangba karbar oibana miyoi kyana siba kidna drug lalonbagi thabak chathari adugumba miyoi sing aduna line drug puthok pusin tawba yananaba press ki mingsijinaraklibasi line lauba chumloi phattaba lam kayadasu miyoi kya press ki mingsijinarakpa yari masidagi ngakthoknaba thausilama semba chumle haba pawmasu si article gi phonggibasi phongsingdagi khongatcharakana mayamda share tawjabane aduga mayamna su kari wakhalo lebigi haibu soi sodna comment box ta thambira moina Manipur top channel gi mekedi request tawjari loisilak poina topa maruiba pawkhraga mayamda share tawjaramge mayam loi phuktaminasi ikai khumnajari editor
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯅꯔꯤꯕ ꯌꯨꯝꯁꯦ ꯃꯟꯗꯤꯔ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ ꯃꯁꯤꯗ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕꯒꯤ ꯋꯥꯔꯨꯔꯕ ꯍꯛꯆꯥꯡꯅ ꯂꯥꯏꯒꯤ ꯔꯥꯏꯖꯅꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡꯅ ꯃꯤꯀꯨꯞ ꯈꯔꯗꯪ ꯄꯣꯊꯥꯖꯐꯝ ꯑꯣꯏꯖꯕꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯁꯛꯁꯨ ꯃꯥꯟꯅꯗꯕꯅ ꯋꯥꯈꯜ ꯄꯨꯛꯆꯦꯜꯁꯨ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯕ ꯈꯟꯊꯕ ꯋꯥꯠꯂꯕ ꯋꯥꯈꯜꯅ ꯄꯨꯛꯆꯦꯜ ꯄꯤꯛꯅ ꯍꯤꯡꯅꯕꯁꯨ ꯀꯌꯥꯅꯤ ꯇꯧꯕꯇꯕꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯔꯕꯁꯨ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯋꯥꯏ ꯂꯩꯔꯥꯡ ꯀꯦꯜꯂꯨꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯅꯔꯤ ꯑꯆꯠ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯅ ꯆꯥꯕ ꯊꯛꯄ ꯆꯠꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯄꯨꯒꯤ ꯁꯤꯟꯊꯥꯅꯤ ꯈꯟꯅ ꯃꯤꯡꯂꯦꯟ ꯁꯣꯟꯅ ꯆꯠꯂꯒ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯕ ꯅꯨꯡꯁꯤꯔꯕ ꯃꯤꯡꯂꯦꯟꯁꯨ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯍꯛꯆꯥꯡꯅ ꯇꯧꯔꯥꯡꯊꯛꯇ ꯑꯣꯟꯅ ꯍꯩꯗꯣ ꯅꯍꯤ ꯆꯟꯗꯨꯅ ꯐꯝꯁꯦꯟꯅꯔꯕ ꯈꯥꯡꯉꯦꯟꯐꯝ ꯌꯧꯔꯝꯗꯥꯏ ꯃꯤꯠꯅ ꯇꯔꯪ ꯏꯍꯧꯅ ꯏꯃꯥ ꯍꯥꯏꯅ ꯋꯥꯅ ꯁꯣꯜꯂꯝꯗꯕ ꯌꯧꯔꯝꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯛꯄ ꯈꯨꯗꯤ ꯍꯦꯛ ꯊꯤꯕꯗ ꯑꯌꯣ ꯏꯃꯥ ꯍꯥꯏꯅ ꯍꯦꯛꯇ ꯈꯪꯍꯧꯗꯅ ꯆꯤꯟꯗ ꯂꯥꯎꯊꯣꯛꯈꯤ ꯃꯁꯤꯗ ꯑꯌꯣ ꯄꯥꯕ ꯍꯥꯏꯅꯗꯤ ꯀꯅꯥꯃꯠꯇꯅ ꯈꯛ ꯄꯟꯅꯔꯝꯂꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯈꯩꯗꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯉꯩ ꯊꯥꯅꯕ ꯈꯛꯀꯤ ꯌꯥꯔꯣꯏ ꯈꯟꯖꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯃꯥꯖꯁꯤꯗ ꯏꯃꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯂꯛꯀꯗꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯀꯠꯊꯣꯛꯄ ꯉꯝꯕꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤ ꯃꯒꯨꯟ ꯆꯦꯟꯕꯤ ꯑꯣꯏꯕ ꯇꯉꯥꯏꯐꯗꯕ ꯑꯃ ꯆꯪꯉꯤ ꯈꯟꯖꯩ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯀꯨ ꯃꯅꯦꯝꯅ ꯃꯆꯥ ꯃꯃꯧꯁꯤꯡꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯁꯤ ꯁꯥꯒꯩꯒꯤ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯅ ꯈꯪꯕꯤꯗꯦ ꯃꯁꯤꯗ ꯑꯄꯣꯛꯄꯅ ꯀꯅꯥ ꯄꯣꯛꯇꯕꯅ ꯀꯅꯥꯅꯣ ꯏꯆꯥ ꯄꯨꯝꯅꯃꯛꯄꯨ ꯏꯆꯥꯃꯛꯅ ꯈꯟꯕ ꯉꯝꯕ ꯊꯃꯣꯏꯗꯤ ꯙꯔꯃ ꯂꯩꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯏꯆꯥꯅ ꯂꯧꯕꯅꯤ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯕ ꯀꯌꯥꯁꯨ ꯌꯥꯎꯅꯔꯤ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯃꯧꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯤ ꯈꯣꯏꯆꯠꯅꯕꯤ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕꯤ ꯈꯔꯗꯤ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯍꯜꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯁꯥꯗꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯒ ꯈꯣꯏꯆꯠꯅꯕ ꯋꯥꯈꯜꯅ ꯃꯄꯥꯝꯂꯝꯗ ꯇꯥꯏꯌꯣꯟꯅꯕ ꯆꯤꯔꯣꯜꯅ ꯐꯠꯇꯅ ꯄꯥꯎꯗꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯁꯤꯗ ꯃꯁꯥꯈꯛꯀꯤ ꯋꯥꯔꯤꯅ ꯑꯆꯨꯝꯕꯅꯤ ꯈꯟꯖꯕ ꯑꯍꯜꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯜ ꯊꯤꯗꯕꯗꯤ ꯑꯍꯜꯁꯤꯡꯒꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯃꯅꯦꯝ ꯃꯀꯨ ꯈꯔꯗꯤ ꯑꯐ ꯐꯠꯇ ꯈꯪꯅ ꯎꯅ ꯃꯤꯃꯥꯡ ꯊꯣꯛꯇꯅ ꯎꯠ ꯋꯥꯏꯅ ꯈꯨꯝꯗꯨꯅ ꯊꯝꯂꯝꯕꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯨꯝꯒꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯔꯛꯇꯁꯨ ꯃꯃꯧꯕꯨ ꯃꯆꯥꯅꯤ ꯈꯟꯕ ꯉꯝꯖꯗꯕ ꯇꯥꯊꯤꯅ ꯇꯧꯕꯤꯕꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯦꯝꯂꯛꯇ ꯄꯨꯛ ꯇꯞꯄꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯃꯧꯕꯨ ꯌꯨꯝꯕꯥꯂꯣꯟ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯣꯟꯆꯠ ꯈꯪꯗꯕ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯆꯥꯒꯨꯝ ꯂꯣꯏꯅꯕꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯦꯝꯅ ꯃꯃꯧꯕꯨ ꯐꯩ ꯐꯠꯇꯦ ꯋꯥꯔꯤ ꯂꯤꯈꯨꯟ ꯅꯣꯡꯃꯇ ꯂꯩꯀꯥꯏ ꯄꯥꯂꯥꯅ ꯑꯇꯣꯞꯄꯒꯤ ꯅꯥꯞꯄꯗ ꯄꯥꯎꯗꯝꯗꯦ ꯍꯥꯏꯕꯁꯤ ꯂꯩꯅꯔꯤꯕ ꯃꯧꯁꯤꯡꯅ ꯈꯪꯕꯤꯗꯦ ꯃꯃꯧꯇꯕꯨ ꯃꯅꯦꯝꯅ ꯐꯩ ꯊꯥꯒꯠꯄꯗꯅꯤ ꯃꯁꯤꯃꯛꯅ ꯃꯅꯦꯝ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯆꯦꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯁꯃꯥꯖ ꯑꯃ ꯁꯦꯝꯕꯗ ꯅꯨꯄꯤꯁꯤꯡꯅ ꯆꯥꯎꯔꯕ ꯊꯧꯗꯥꯕꯨ ꯂꯧꯅꯩ ꯍꯥꯏꯅꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯐ ꯐꯠꯇꯒꯤ ꯂꯝꯗꯁꯨ ꯅꯨꯄꯤꯁꯤꯡꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯣꯏꯔꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤ ꯍꯥꯏꯅꯔꯕꯁꯨ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯗꯕ ꯇꯉꯥꯏꯐꯗꯕ ꯑꯣꯏꯕ꯭ꯔꯥ ꯈꯟꯖꯩ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯛꯅꯕ ꯂꯩ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛꯅꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯅꯣꯡꯂꯩ ꯑꯃ ꯂꯥꯛꯄꯗ ꯂꯩꯅꯥ ꯍꯦꯛꯇ ꯀꯦꯟꯒꯗꯧꯔꯤꯕꯅꯤ ꯀꯂꯛ ꯃꯤꯠꯌꯦꯡꯅ ꯃꯤꯀꯨꯞ ꯀꯥꯡꯗ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅꯕꯁꯦ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯪꯅ ꯎꯅ ꯅꯆꯨꯡꯅꯕꯒꯨꯝ ꯇꯧꯔꯤ ꯏꯁꯥ ꯈꯛꯇꯒꯤ ꯋꯥꯈꯜꯅ ꯖꯒꯣꯏ ꯁꯥꯅ ꯁꯤꯟꯊꯥ ꯄꯥꯡꯕꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯀꯩꯅ ꯆꯥꯏ ꯍꯥꯏꯅꯕ ꯏꯄꯥ ꯏꯄꯨꯒꯤ ꯄ꯭ꯔꯃꯥꯟꯗꯨ ꯀꯥꯎꯅꯔꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯥꯏꯇꯣꯝ ꯇꯥꯗꯅꯕ ꯍꯣꯠꯅꯕꯅ ꯑꯋꯥꯕ ꯇꯥꯔꯛꯀꯗꯧꯕ ꯇꯥꯟꯐꯝꯗ ꯑꯅꯤꯁꯨꯕꯅ ꯎꯀꯜ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯒꯅꯤ ꯈꯟꯖꯩ ꯑꯗꯨꯒ ꯏꯔꯝꯗꯝ ꯂꯩꯔꯥꯡꯁꯤꯡꯒꯤ ꯐꯖꯔꯕ ꯁꯛꯇ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯕꯨ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅ ꯇꯨꯡꯑꯣꯏꯅ ꯊꯝꯈꯤꯗꯨꯅ ꯃꯤꯔꯝꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒꯤ ꯎꯍꯩꯗꯕ ꯁꯛꯇꯝꯅ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯏꯪꯅ ꯐꯖꯔꯕ ꯏꯔꯝꯒꯤ ꯆꯠꯅꯔꯣꯜ ꯃꯥꯡꯂꯛꯂꯤ ꯑꯗꯨꯅ ꯀꯂꯛ ꯃꯤꯍꯧꯒꯤ ꯑꯣꯏꯗ ꯁꯤꯔꯣꯜꯒꯤ ꯂꯥꯡꯗ ꯂꯝꯂꯩ ꯉꯥꯒꯨꯝ ꯊꯨꯍꯟꯗꯨꯅ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯣꯏꯁꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯅꯕ ꯁꯤꯜꯂꯒꯨꯝꯁꯤ ꯑꯗꯨꯅ ꯃꯇꯝꯒꯤ
ꯆꯠꯅꯕꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯂꯝꯗꯝꯁꯤꯒꯤ ꯈꯟꯗꯨꯅ ꯌꯦꯜꯍꯧꯔꯤꯉꯩꯗꯒꯤ ꯆꯠꯅꯕꯤ ꯈꯔꯗꯤ ꯉꯥꯛꯇꯨꯅ ꯀꯂꯛ ꯃꯤꯍꯧ ꯀꯌꯥꯗꯒꯤ ꯑꯄꯥꯏꯕ ꯊꯋꯥꯏ ꯑꯣꯏꯔꯛꯀꯗꯕꯗꯒꯤ ꯀꯜꯍꯧꯔꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣꯝꯒꯤ ꯇꯥꯕꯥꯅꯨ ꯈꯨꯔꯥꯏꯖꯝ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯁꯤꯅ ꯏꯗꯤꯇꯣꯔꯤꯌꯦꯜ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯗꯤꯇꯔꯗ ꯊꯥꯔꯛꯄ ꯋꯥꯔꯣꯜꯁꯤꯡꯁꯦ ꯁꯨꯝꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ